ngasi aigisu wari macha amakak pathokjari wari macha sing maming inthokba ngasi di ningo loibi singna wana ngaijaba numit hiange gi nini panba yaurakledo magun laikhraba nungai khraban numit ni adubu ningo loibi kharagi mafam dadi numit asina lakpada pirang na piroi naraba numit oirari khara amagina amuk awa maisa langba maithak ta phamba numit oirari dakhina gi hidana ba marak asida mabung mopa imung manung ina kerak khunba singidi achauba nungairaba kumai amani loinana mabung mopa mase masal singi mari hen sesin najaba numit amani nakal amaromdana sak kaubinaba leijadaba isi chal sing natragana lairabagi chaithengna dakhina piba ngamjadaba mabung mopa singi mafamdadi awabagi mathakta awabani laiminaba mau singi marakta khara amana harauna no khena make semduna satnaba langba leijadaba singina waibasu phangda leibasu ngamda hidanaba marak asida ikokokna satpatari kumgi sakau nangna piriba saitheng angakpani senthoksu leitana yum paluba singi mafamdadi kari oigani suna phawba sak chara ani suna chaba warba matam sida sak kaubada punanaba pochai langnanaba hotnaba sena innaba phiron lainanaba hotnaba maduda sunnatana lakadoriba mase masal singi dakhina pinaba amuk langba awabagi masakni ngasidi ningol oibi nakhoi khuding makka mabung mokpa oiba ekoi khuding makka thamoi gi oiba asetpa marida wasak parai na hodrabadi thamoi gi nungsibagi langlana punduna chathagadaba fajakraba wahanthok leikraba ningol sakauba puba thangba ngamnarakta soiroi nomadi mutkhiba imungi sagagi mi leitaba yaubagi chak kaudabadi chatningbagi amadi lakningbagi di kumon loiraga adumak satpa lakpa yaidu thamoi kallaba kallabi mapa mamana masa ningol bu lamhen bini haiba inde haiduna lokhat pidana inthok leirabi ningol singi mafamdana sakauba mana piriba saithengna kari maku manemna leiminariba mau masena amadi mapuroibana thaubiraktrabi mana kari oiba radha yamna kethong mathongna mabung singi marakta mama mapana minna phawba kanna yengdana yoksarai kethong mathongna yoklaklabasu lairik laisu thawai yaubana magi class ke topper ni masak matau sangkhonba lairik laisu naga phabaga miyamna kalaknai masimangna lang oiduna radha gi lairik laisu tambada yamna toina khurau oi mabung singna phana yamna kanna seksina sambal oirabasu ahoba yengba radhabu kalakjaba mi masing asum noma gi hengalai mama mapa amadi school gi oja singnadi lairik phaba honaba kanba ithak irang yaudabasida nomadi radha administrative service natraga doctor natraga engineer oirakpa yai khanjai nomito radha na magi class 12 exam gi form fill up loiraga yumda hannana school gi get lomda thorokpa gi lambida mabu phaduna pubi khre yumdana phanayamna thenglaba phawbada halaktabadagi thibe yaba thirba matungda police ta missing report ama pire maramdi mahak thodongna chenba chongba tarungani khalludabagi ni ayuk nongalaga kari karam tawgani khanaringai ahal ahum changlakpadu ubada mapadi sawuna mai hau khare parikya dasu loirga tawrabadi phai aigi izat amata su yenglamdaba nupi nupa animak pharaga jail da thamlaga phagadabani asi hairam laga sawuni mungda changkhre masanupa singna ahal singdo babana sawo pharaga isalge khongul ekoi lijarak lage hairaga chalhan khare khalamba saga tawthorakleba matauga nupa mapado langminariba mamanaba singi mamangda masagi mawung mataudi khanghe khangdani kaire khare leraga sawo pharaga amu haijaba lakpa haiduni khalle nongma haukhibana imung adusu maumari sure radhagi natana ataidi loina changna thongna leinari sahi gi ningol sakoba lakpa khuding mau ataigi mabung mokpa singna pau haiba lakpagi haraunaba mayamdu radhagi thamoi dadi tason thinbaga pankha koirari radhagi di pau haiba lakpadi lairadana nongmatasu hinglibara sikhrabara khangnanaba khongul phawba tabiradrabani mama mapa mabung singbu warau zabang ngamjada kana khanghanda kapchabatana masarukni numit asida manembok mache manau sina no kheduna make semlaga chatkibadu uraga mapam lamdambu ningsing jarga kungi nong hogum milu pirang ihongna kapsabatana masarukni
ꯃꯅꯦꯝ ꯃꯀꯨꯅ ꯔꯥꯙꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯖꯔꯨꯕꯗꯁꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯧꯑꯣꯏꯔꯛꯇꯕ ꯃꯇꯧꯗꯨꯗ ꯄꯦꯟꯗꯕ ꯈꯨꯗꯤꯡ ꯃꯇꯨ ꯁꯣꯜꯂꯕꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇꯕꯒꯨꯝ ꯂꯩꯖꯔꯕꯤ ꯃꯃꯧ ꯅꯨꯄꯤꯗ ꯃꯀꯨ ꯃꯅꯦꯝꯅ ꯅꯣꯡꯃꯒꯤ ꯑꯁꯥꯎꯕ ꯍꯩꯊꯕ ꯂꯦꯞꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯃꯤꯟꯅꯔꯤꯕ ꯃꯧ ꯑꯇꯩꯅꯁꯨ ꯀꯌꯥ ꯊꯧꯑꯣꯏꯕꯤꯔꯛꯇꯕ ꯃꯇꯧ ꯑꯗꯨꯕꯨ ꯍꯦꯟꯅ ꯄꯦꯟꯖꯗꯕꯗꯤ ꯃꯥꯒꯤ ꯅꯨꯄꯥꯃꯛꯅꯁꯨ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯍꯧꯔꯛꯄꯗꯨꯅꯤ꯫ ꯔꯥꯙꯥ ꯉꯁꯤꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯑꯣꯏꯍꯟꯈꯤꯕꯅꯤꯀꯣ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯋꯥꯔꯧꯕ ꯍꯦꯜꯂꯛꯈꯤ꯫ ꯑꯇꯩꯅ ꯊꯧꯑꯣꯏꯗꯕ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯛꯄꯗꯤ ꯊꯣꯏꯗꯣꯛꯅꯕꯨ ꯈꯜꯂꯨꯗꯦ꯫ ꯃꯥꯃꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯃꯤꯔꯥꯏꯕꯤꯔꯛꯄꯗꯗꯤ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯄꯦꯟꯗꯕꯒꯤ ꯌꯥꯅꯗꯕꯒꯤ ꯃꯩ ꯑꯁꯨꯝ ꯆꯠꯂꯛꯇꯨꯅ ꯀꯥꯏꯅꯕꯗ ꯇꯥꯔꯛꯂꯤ꯫ ꯀꯥꯏꯅꯔꯒꯅ ꯔꯥꯙꯥꯒꯤ ꯂꯩꯐꯝ ꯆꯪꯐꯝꯅ ꯀꯗꯥꯏꯗ? ꯃꯄꯨꯔꯣꯏꯕ, ꯃꯅꯦꯝ ꯃꯀꯨ, ꯃꯃꯥ ꯃꯄꯥ, ꯃꯕꯨꯡꯁꯤꯡ, ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯂꯣꯏꯅ ꯂꯩꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯑꯣꯏꯔꯕ ꯔꯥꯙꯥ ꯃꯥꯒꯤꯅꯤ ꯈꯟꯖꯔꯝꯕ ꯀꯌꯥꯅ ꯏꯟꯊꯣꯔꯛꯂꯕꯗ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯃꯥꯒꯤ ꯆꯪꯖꯐꯝ ꯀꯩꯗꯅꯣ? ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯅꯤꯡꯄꯨꯡ ꯉꯥꯡꯅꯔꯛꯄꯗꯒꯤ ꯔꯥꯙꯥ ꯃꯥꯒꯤ ꯌꯨꯝꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯦ ꯈꯪꯂꯛꯄꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯩꯇꯥꯗ꯭ꯔꯕ ꯉꯁꯤꯅ ꯃꯄꯥꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯆꯥ ꯍꯪꯂꯨꯕꯗ ꯅꯨꯄꯥ ꯃꯄꯥꯅ ꯁꯣꯝꯕꯨ ꯀꯅꯥꯅꯣ? ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥꯅꯣ? ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ, ꯑꯣꯟꯅꯔ ꯃꯥꯜꯂꯦ, ꯊꯪꯅꯕ ꯁ꯭ꯋꯥꯏꯗ ꯑꯃꯨꯛꯇꯪ ꯍꯪꯕꯤꯔꯨꯔꯣ꯫ ꯍꯟꯗꯛꯇꯤ ꯆꯥꯛ ꯀꯧꯕ ꯅꯪꯅꯕ ꯃꯥꯕꯨ ꯂꯧꯈꯠꯄꯤꯔꯒꯦ ꯈꯟꯖꯔꯝꯕ ꯃꯄꯥꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯀꯣꯛꯊꯛꯇ ꯕ꯭ꯔꯖ ꯇꯥꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯆꯥꯛꯀꯧꯕ ꯀꯌꯥꯔꯛꯅꯣ ꯅꯪꯅ ꯅꯄꯥ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯖꯔꯝꯒꯗꯕꯗꯨ? ꯍꯧꯈꯤꯕ ꯃꯇꯝꯗꯅ ꯅꯄꯥ ꯑꯩꯅ ꯅꯪꯕꯨ ꯏꯟꯊꯣꯛꯈꯤꯕ, ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯄꯥ ꯑꯩꯕꯨ ꯄꯨꯟꯁꯤ ꯑꯁꯤꯃꯒꯤ ꯑꯃꯨꯛ ꯅꯍꯥꯛꯅ ꯏꯟꯊꯣꯛꯂꯝꯂꯕ